ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯗꯝꯕꯅ ꯇꯝꯈꯤꯕꯗ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨꯗ ꯗꯥꯡꯃꯩꯅ ꯍꯥꯏꯔꯛꯈꯤ, ꯂꯩꯕꯤꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯆꯪꯕꯤꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯁꯨꯔꯨꯡꯗꯒꯤ ꯍꯣꯟꯗꯣꯛꯇꯨꯅ ꯄꯩꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯗ ꯗꯥꯡꯃꯩꯅ ꯍꯥꯏꯔꯛꯈꯤ, ꯇꯦꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯧꯅꯔꯣ꯫ ꯑꯔꯦꯝꯕ ꯑꯗꯨꯅ ꯏꯄꯥꯛ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤꯗ ꯄꯤꯗꯨꯅ ꯈꯨꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯇꯨꯅ ꯄꯥꯟꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯌꯥꯎꯔꯝꯕꯅ ꯂꯧꯅꯈꯤ, ꯌꯥꯎꯔꯝꯗꯕꯅ ꯂꯧꯈꯤꯗꯦ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤꯗꯨꯅ ꯄꯦꯜꯂꯗꯨꯅ, ꯃꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨꯛꯅꯤ, ꯑꯉꯝꯕ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯗꯥꯡꯃꯩꯅ, ꯏꯄꯥ, ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯀꯌꯥ ꯆꯠꯂꯨꯈꯤꯒꯅꯤ, ꯑꯗꯨꯅ ꯅꯆꯥ ꯏꯕꯦꯝꯃꯅ ꯄꯥꯝꯕ ꯄꯨꯕ ꯉꯝꯕ ꯈꯔꯗꯪ ꯂꯧꯖꯔꯁꯅꯨ꯫ ꯃꯈꯣꯏ ꯅꯤꯄꯥꯅꯤꯗꯤ ꯃꯊ꯭ꯋꯥꯏꯅ ꯇꯥꯖꯕ ꯈꯨꯗꯣꯞ ꯑꯃꯃꯝ ꯃꯈꯨꯠꯇ ꯁꯤꯖꯤꯟꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯤꯛ ꯀꯣꯟ ꯈꯨꯖꯤ ꯈꯨꯗꯣꯞ ꯈꯔ ꯂꯧꯖꯔꯒ ꯇꯨꯝꯕꯥ ꯑꯅꯤꯗ ꯄꯨꯈ꯭ꯔꯤ ꯑꯅꯤꯒꯤ ꯏꯁꯤꯡ ꯁꯣꯛꯆꯗꯨꯅ ꯃꯌꯥꯝꯕꯨ ꯕꯤꯗꯥꯏ ꯇꯧꯅꯖꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯒꯤ ꯈꯨꯜ ꯇꯥꯕ ꯃꯐꯝꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯈꯩ ꯈꯨꯂꯥꯛꯄ ꯃꯆꯥꯅ ꯃꯐꯝ ꯈꯪꯗꯅ ꯃꯇꯥꯎ ꯃꯈꯦꯡꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯕꯗ ꯈꯨꯂꯥꯛꯄꯒꯤ ꯊꯃꯣꯏꯗꯨ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯏꯆꯥ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯆꯥꯡꯂꯣꯏꯁꯤꯡꯗ ꯆꯠꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯐꯖꯈ꯭ꯔꯕꯤꯗꯨ ꯍꯥꯏꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯈꯨꯟꯖꯥ ꯅꯤꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯆꯥꯡꯂꯣꯏ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯆꯪꯖꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯗꯨꯅ, ꯏꯄꯥꯒꯤ ꯃꯣꯝ, ꯑꯍꯨꯏꯂꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯏꯄꯥ ꯍꯥꯏꯅ ꯈꯨꯝꯖꯔꯛꯈꯤ꯫ ꯏꯃꯣꯝ, ꯑꯩꯒꯤꯗ ꯆꯤꯡꯈꯩ ꯈꯨꯂꯥꯛꯄ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯇꯝꯕ ꯅꯤꯄꯥ ꯑꯍꯨꯝꯅꯤ, ꯑꯗꯨꯅ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯅ ꯐꯒꯅꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯏꯁꯤꯡꯒ ꯀꯣꯟꯅꯅ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯄꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯎꯖꯔꯒ ꯆꯤꯡꯈꯩ ꯈꯨꯂꯥꯛꯄ ꯃꯇꯨ ꯆꯨꯡꯉꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯖꯕ ꯐꯪꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯗꯕ ꯈꯟꯖꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯁꯨ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯏ, ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ, ꯏꯄꯥ ꯍꯣꯏ, ꯀꯔꯤ ꯄꯨꯖꯔꯛꯈꯣ ꯍꯥꯏꯕꯒꯦ? ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯋꯥꯔꯝꯂꯒꯅꯤ, ꯆꯥꯕꯤꯌꯨ ꯊꯛꯄꯤꯌꯨ ꯍꯥꯏꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄ ꯑꯗꯨꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯅꯨꯡꯁꯤꯅ ꯄꯤꯖꯕꯤꯕ ꯈꯔ ꯑꯁꯤꯅ ꯏꯄꯥ ꯍꯣꯏꯒꯤ ꯏꯄꯨꯛ ꯊꯜꯂꯦ꯫ ꯑꯗꯨꯗ ꯆꯥꯡꯂꯣꯏꯁꯤꯡꯒꯤ ꯈꯨꯂꯥꯛꯄꯅ ꯍꯪꯖꯔꯛꯈꯤ, ꯆꯤꯡꯈꯩ ꯈꯨꯂꯥꯛꯄꯅ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯋꯥꯔꯝ ꯂꯩꯕꯤꯕꯒꯦ? ꯆꯤꯡꯅꯗꯨꯅ ꯇꯥꯛꯄꯤꯌꯨ꯫ ꯆꯤꯡꯈꯩ ꯅꯤꯡꯊꯧꯅ ꯈꯨꯝꯖꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯈꯨꯂꯥꯛꯄꯒꯤ ꯅꯐꯝꯗ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯦ, ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯅꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯡꯂꯣꯏ ꯈꯨꯂꯥꯛꯄꯅ ꯈꯨꯝꯖꯔꯛꯈꯤ, ꯃꯔꯨꯞ ꯈꯨꯂꯥꯛꯄ, ꯃꯔꯨꯞꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯃꯇꯪ ꯄꯣꯛꯆꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯕꯤꯅꯕ ꯂꯩꯍꯧꯔꯣꯏꯗꯕꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩꯒꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯗꯨ ꯃꯔꯨꯞꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯁꯨ ꯏꯆꯥꯁꯤ ꯃꯔꯨꯞꯀꯤ ꯅꯆꯥꯗ ꯄꯤꯖꯒꯦ꯫ ꯃꯔꯨꯞꯅ ꯋꯥꯈꯜ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯣꯏ, ꯑꯩꯒꯤꯗꯤ ꯃꯊꯟꯇ ꯄꯣꯛꯆꯕꯅꯤ, ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯖꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯈꯨꯂꯥꯛꯄꯅ ꯃꯔꯨ ꯂꯨꯛꯊꯔꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯋꯥꯈꯜ ꯑꯃꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯖꯔꯨꯕꯗꯒꯤ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤꯁꯨ ꯃꯆꯥꯅꯤꯄꯥ ꯑꯗꯨꯃꯠꯇ ꯉꯥꯏꯕꯅ ꯃꯍꯥꯛ
ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯂꯥꯡꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯂꯥꯛꯄꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯪꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯌꯥꯝꯅ ꯏꯪ ꯇꯞꯅ "ꯏꯃꯥ, ꯑꯩꯍꯥꯛ ꯂꯥꯛꯂꯦ꯫ ꯏꯃꯥꯅ ꯀꯔꯤꯒꯤ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯅꯆꯥ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ꯫ ꯏꯃꯥꯅ ꯋꯥꯕꯁꯤ ꯎꯔꯒ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯗꯦ꯫ ꯁꯦ ꯏꯃꯥ, ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯒꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯪꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯤꯅ "ꯏꯃꯥ ꯅꯍꯥꯛ ꯋꯥꯒꯅꯨ, ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ" ꯍꯥꯏꯔꯝꯕꯗꯨ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ? ꯏꯆꯥꯒꯤ ꯆꯦꯡꯂꯧ ꯅꯁꯛ ꯎꯔꯛꯇꯕ ꯆꯍꯤ ꯀꯨꯃꯣꯟ ꯌꯥꯝꯂꯛꯂꯦ, ꯂꯣꯏꯗꯥꯝ ꯊꯥꯁꯤꯡ ꯌꯥꯝꯂꯛꯂꯦ" ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯗꯥꯡꯃꯩ ꯃꯥꯒꯤ ꯃꯇꯥꯎ ꯃꯈꯦꯡꯒ ꯂꯣꯏꯅꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯣꯡ ꯑꯣꯟꯅꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯟꯗꯨꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡꯒꯤ ꯈꯨꯜꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯆꯥꯡꯂꯣꯏ ꯈꯨꯜ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯊꯤꯔꯛꯇꯨꯅ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯈꯨꯂꯥꯛꯄꯅ ꯍꯪꯂꯛꯈꯤ, "ꯏꯕꯨꯡ ꯑꯈꯣꯏ, ꯅꯈꯣꯏꯕꯨ ꯀꯅꯥ ꯊꯤꯔꯛꯄꯅꯣ? ꯀꯔꯤ ꯂꯝꯗꯒꯤꯅꯣ?" ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯦꯡ ꯀꯧꯕ ꯃꯇꯥꯎ ꯑꯗꯨꯅ, "ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏ ꯈꯨꯟ ꯈꯨꯟ ꯀꯣꯏꯗꯨꯅ ꯆꯠꯆꯕ ꯂꯝꯕꯣꯏꯕꯅꯤ, ꯂꯥꯏ ꯅꯤꯡꯖꯕꯅꯤ꯫ ꯏꯃꯤꯡꯅ ꯑꯩꯒꯤꯅ ꯃꯈꯦꯡ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯛꯏꯕ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯥꯡꯃꯩ ꯀꯧꯏ꯫ ꯑꯩꯈꯣꯏ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯄꯣꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ." ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯂꯥꯏꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯄꯣꯊꯥꯅꯅꯕ ꯆꯥꯅ ꯊꯛꯅꯕ ꯍꯩ ꯔꯥ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯃꯅꯥꯛꯇ ꯊꯝꯖꯔꯦ꯫ ꯈꯨꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯂꯥꯏꯅꯤꯡꯕꯁꯤꯡꯒꯤꯗꯤ ꯆꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯡꯖꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯉꯣꯁꯤꯡꯅ ꯂꯥꯡꯕꯤꯒꯗ꯭ꯔꯥ?" ꯃꯈꯦꯡꯅ, "ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯅꯅꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ꯫ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯊꯣꯡꯖꯔꯒ ꯑꯩꯈꯣꯏ ꯂꯥꯏꯗ ꯀꯠꯆꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯛꯈꯤ, "ꯏꯄꯥꯒꯤ ꯏꯃꯣꯝ, ꯅꯪꯕꯨ ꯀꯩꯗ ꯂꯩꯕꯒꯦ? ꯏꯄꯥꯅ ꯀꯧꯕꯁꯤꯕꯨ ꯇꯥꯗꯕ꯭ꯔꯥ?" ꯃꯆꯥꯅꯨꯄꯤꯅ, "ꯏꯄꯥ, ꯑꯩꯍꯥꯛ ꯂꯩꯖꯩꯌꯦ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" ꯈꯨꯝꯖꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯌꯣꯡ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯅꯤꯄꯥ ꯑꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯖꯔꯛꯈꯤ꯫ ꯃꯥꯅ ꯁꯨꯝ ꯌꯦꯡꯖꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯎꯅꯈ꯭ꯔꯕ, ꯊꯦꯡꯅꯈ꯭ꯔꯕ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯗꯥꯡꯃꯩꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯡꯃꯩꯅꯁꯨ "ꯃꯁꯤꯕꯨ ꯃꯥꯟꯈ꯭ꯔꯦꯗ, ꯃꯁꯤꯕꯨ ꯅꯠꯇꯕ꯭ꯔꯅꯦ" ꯈꯟꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯉꯛꯄ ꯐꯥꯎꯅꯅ ꯌꯦꯡꯅꯔꯤꯕꯗꯨ ꯎꯖꯔꯒ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ꯫ ꯗꯥꯡꯃꯩꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯍꯥꯛ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ? ꯀꯔꯤꯅꯣ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ? ꯅꯠꯇ꯭ꯔꯒ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯈ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯁꯣꯏ ꯆꯣꯏꯔꯦ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ? ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯅꯅꯕ ꯄꯨꯝꯅꯃꯛ ꯄꯤꯌꯨ꯫ ꯊꯣꯡꯕꯗꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯈꯣꯡꯗ ꯊꯣꯡꯂꯒ ꯆꯥꯔꯒꯦ" ꯍꯥꯏꯔꯦ꯫ ꯃꯄꯥꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯍꯨꯏꯂꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯅ ꯈꯜꯂꯤ, ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯟ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯤꯅ ꯆꯥꯅ ꯊꯛꯅꯕ ꯊꯣꯡ ꯊꯥꯛꯅꯅꯕ ꯄꯣꯠ ꯆꯩ ꯆꯦꯡ ꯍꯋꯥꯏ ꯄꯨꯝꯅꯃꯛ ꯄꯤꯔꯗꯨꯅ ꯃꯈꯦꯡꯅ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯈꯣꯡ ꯊꯤꯔꯛꯇꯨꯅ ꯃꯥꯅ ꯌꯣꯡ ꯑꯗꯨꯕꯨ ꯃꯤ ꯑꯣꯟꯅꯕ ꯏꯁꯤꯡꯗꯨ ꯆꯥꯏꯔꯗꯨꯅ ꯃꯤ ꯑꯣꯜꯍꯜꯂꯒ ꯃꯍꯥꯛꯅ ꯆꯥꯛꯇꯨ ꯊꯣꯡꯍꯟꯈꯤ꯫ ꯗꯥꯡꯃꯩꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯨꯏꯂꯥ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯗꯥꯡꯃꯩꯕꯨ ꯎꯖꯔꯨꯕꯗꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯅ ꯑꯋꯥꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯣ? ꯃꯥꯕꯨ ꯎꯖꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯐꯨꯒꯥꯏꯅ ꯁꯥꯠꯂꯕ ꯂꯩꯔꯥꯡꯒꯨꯝ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯥꯕꯨ ꯍꯥꯟꯅ ꯎꯖꯈ꯭ꯔꯕ, ꯊꯦꯡꯅꯖꯈ꯭ꯔꯕ ꯃꯤꯒꯨꯝ ꯈꯜꯂꯤꯕꯅ
ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯈꯤꯕꯅꯣ ꯈꯪꯅꯈꯤꯕꯅꯣ ꯅꯤꯡꯁꯤꯡꯕꯗ ꯊꯣꯛꯇ꯭ꯔꯗꯨꯅ ꯃꯄꯨꯡꯅꯤꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯖꯔꯛꯈꯤ꯫ ꯃꯍꯥꯛ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡꯗ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯃꯄꯨꯛꯅꯤꯡꯁꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯎꯖꯔꯒ ꯃꯊꯃꯣꯏ ꯇꯥꯖꯕ ꯃꯥꯜꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯁꯥꯅ ꯄꯥꯝꯖꯕꯗ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯑꯩꯗꯤ ꯏꯆꯥꯁꯤ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯄꯨ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯏꯆꯥꯕꯨ ꯂꯧꯗꯨꯅ ꯑꯩꯒꯤ ꯈꯨꯟꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯐꯈ꯭ꯔꯒꯅꯤꯗ ꯈꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯦꯡꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯕꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯗꯥꯡꯃꯩꯅ ꯏꯄꯥ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯈꯨꯂꯥꯛꯄꯅ ꯆꯥꯖꯔꯨꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯎꯍꯟꯗꯅ ꯂꯣꯟꯅ ꯏꯟꯅꯔꯛꯈꯤ꯫ ꯏꯁꯤꯡꯈꯣꯡ ꯃꯄꯥꯟ ꯑꯗꯨꯗ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯂꯥꯡꯖꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯈꯨꯂꯥꯛꯄꯅ ꯂꯥꯞꯅ ꯎꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯃꯈꯦꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯣꯡ ꯑꯃꯨꯛ ꯑꯣꯜꯍꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯔꯗꯨꯅ ꯌꯣꯡꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯌꯥ ꯇꯧꯕ ꯃꯤꯁꯤꯡ ꯑꯣꯏꯔꯤꯒꯕ? ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯃꯈꯦꯡꯅ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯅ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯦꯡꯅ ꯌꯣꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯒ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯍꯟꯗꯨꯅ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯈꯨꯂꯥꯛꯄ ꯑꯉꯛꯄ ꯑꯣꯏꯔꯗꯨꯅ ꯊꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯦꯡ ꯗꯥꯡꯃꯩꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯀꯧꯕ ꯂꯥꯛꯈꯤ꯫ ꯈꯨꯂꯥꯛꯄ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯤꯡꯈꯣꯡ ꯃꯄꯥꯟꯗ ꯂꯥꯛꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯂꯩꯁꯥꯕꯤꯗꯨ ꯎꯔꯒ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ ꯅꯈꯣꯏꯗꯤ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯌꯣꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ? ꯏꯄꯥꯗ ꯑꯁꯦꯡꯕ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯄꯥꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯀꯔꯝꯕꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯣꯝꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯦꯡ ꯀꯧꯕ ꯃꯇꯥꯎ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯇꯝꯖꯔꯛꯈꯤ꯫ ꯇꯥꯕꯤꯌꯨ ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯒ ꯂꯣꯏꯅꯔꯛꯏꯕ ꯃꯔꯨꯞ ꯑꯁꯤ ꯆꯤꯡꯈꯩ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯗꯥꯡꯃꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯄꯣꯛꯆꯕꯅꯤ꯫ ꯂꯩꯔꯤꯕ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯔꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯍꯥꯛꯄꯨ ꯃꯔꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗ, ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯃꯔꯝ ꯆꯥꯗꯅ ꯃꯥꯡꯈꯤꯕꯗꯨ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯊꯃꯣꯏꯗ ꯃꯍꯥꯛꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯕꯗ ꯃꯥꯡꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯥ ꯀꯩꯅ ꯆꯦꯟꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯣꯟꯒꯤ ꯍꯤꯡꯆꯥꯕꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯅꯕꯒꯤꯗꯃꯛ, ꯑꯃꯗꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯗꯨꯅ ꯆꯤꯡꯒꯤ ꯑꯁꯣꯡꯕ ꯎꯃꯪ ꯄꯨꯝꯅꯃꯛ ꯊꯤꯖꯔꯨꯕꯗ ꯆꯤꯡꯁꯥꯡ ꯃꯔꯣꯟ ꯂꯥꯟꯊꯣꯛꯇꯨꯅ ꯆꯤꯡꯁꯥꯡ ꯃꯔꯣꯟ 8 ꯁꯨꯔꯛꯄꯗ ꯃꯤ ꯀꯅꯥ ꯎꯗꯕ ꯃꯐꯝ ꯑꯃ ꯆꯥꯎꯈ꯭ꯔꯕ ꯂꯣꯛꯆꯥꯎ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯐꯝꯗꯨ ꯑꯉꯛꯄꯅꯤ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯥꯎꯗꯕꯒꯨꯝ ꯏꯃꯝ ꯃꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯤꯔꯛꯄꯗ ꯁꯨꯔꯨꯡ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯗꯨꯅ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯪꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯈꯤ꯫ ꯁꯨꯔꯨꯡ ꯃꯄꯥꯟꯗꯨꯗ ꯃꯍꯥꯛ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯃꯤ ꯃꯥꯟꯕ ꯑꯃ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯗꯨꯕꯨ ꯄꯨꯁꯤꯜꯂꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ
ꯂꯩꯁꯥꯕꯤ ꯑꯃ ꯁꯨꯔꯨꯡꯗꯒꯤ ꯃꯈꯨꯠꯇ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛ ꯂꯣꯛ ꯑꯗꯨꯗ ꯀꯨꯝꯊꯈꯤꯗꯨꯅ ꯃꯁꯥꯗꯨ ꯏꯔꯨꯖꯊꯣꯛꯂꯒ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯈꯣꯡꯗ ꯁꯤꯟꯅꯗꯨꯅ ꯇꯨꯝꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯍꯩ ꯄꯥꯟꯕꯒꯨꯝ ꯄꯥꯜꯂꯤꯕ ꯎꯍꯩꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯟꯒꯅꯤ? ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ, ꯃꯍꯥꯛꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯌꯣꯡꯉꯣꯟꯗꯨꯅ ꯊꯝꯂꯤꯕꯤ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯈꯟꯅꯩ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯍꯤꯡꯆꯥꯕꯤꯁꯤ ꯍꯥꯠꯄ ꯉꯝꯒꯗꯕꯗꯤ ꯑꯇꯩ ꯇꯧꯔꯒ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯃꯥꯅ ꯀꯜꯂꯕ ꯅꯤꯡꯊꯧ ꯈꯨꯂꯥꯛꯄ ꯀꯌꯥ ꯁꯥꯃꯨ ꯀꯩ ꯅꯣꯡꯁꯥ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯔꯤꯕ ꯎ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯂꯩꯁꯨ ꯑꯃꯠꯇ ꯄꯥꯟꯕ ꯑꯁꯤ ꯍꯦꯛꯇꯨꯅ ꯏꯁꯤꯡꯗ ꯅꯨꯡꯄꯥꯛ ꯑꯃꯅ ꯃꯗꯨꯕꯨ ꯅꯟꯗꯨꯅ ꯊꯝꯂꯒ ꯃꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯊꯔꯥꯏ ꯀꯣꯛꯄꯤ ꯑꯃ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯀꯥꯈꯠꯂꯛꯀꯅꯤ꯫ ꯃꯗꯨ ꯐꯥꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯊꯝꯂꯒ ꯅꯨꯡ ꯑꯃꯅ ꯃꯀꯣꯛꯇꯨ ꯁꯨꯒꯥꯏꯗꯨꯅ ꯍꯥꯠꯂꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯛ ꯑꯁꯤꯗꯒꯤ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯈꯠꯈꯤꯕꯗ ꯃꯤ ꯇꯥꯔꯝꯕ ꯈꯨꯜ ꯑꯃ, ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯃꯈꯩꯗꯤ ꯆꯥꯊꯣꯛꯈꯤꯕꯅ ꯃꯤꯗꯤ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯥꯈꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯅꯥꯄꯤ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯈꯨꯔꯨꯝꯖꯔꯒ ꯅꯤꯖꯗꯨꯅ ꯁꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯗ ꯆꯥꯏꯔꯕꯗ ꯂꯣꯏꯅꯃꯛ ꯍꯤꯡꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯅ ꯆꯥꯏꯗꯨꯅ ꯑꯣꯜꯍꯟꯅꯤꯡꯕ ꯖꯤꯕ ꯑꯣꯜꯍꯟꯕ ꯌꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯗ ꯇꯥꯛꯂꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕꯤ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯑꯩꯈꯣꯏ ꯆꯤꯡꯗꯣꯜ ꯌꯧꯅꯕ ꯆꯠꯇꯨꯅ ꯃꯪꯗ ꯇꯥꯛꯂꯝꯕꯁꯤꯡꯗꯨ ꯐꯪꯅꯕ ꯊꯤꯔꯕꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯈꯣꯏꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯝꯕꯥ ꯑꯅꯤꯁꯤꯗ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯄꯨꯔꯛꯂꯒ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯍꯤꯡꯆꯥꯕꯤꯅ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯃꯤ ꯑꯣꯜꯍꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯃꯪꯗ ꯇꯥꯛꯂꯝꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯍꯥꯠꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯍꯤꯡꯒꯠꯅꯕ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯍꯤꯡꯒꯠꯂꯕꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯄꯦꯟꯕꯤꯈ꯭ꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯝꯕꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯔꯨꯞ ꯑꯁꯤꯅ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯃꯥꯡꯈ꯭ꯔꯕꯤ ꯑꯃꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯛ ꯐꯪꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯕꯤꯕ ꯇꯥꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯔꯨꯞ ꯑꯁꯤꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯨꯞꯀꯤ ꯋꯥ ꯇꯥꯔꯗꯨꯅ ꯈꯨꯂꯥꯛꯄ ꯏꯄꯥ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯄꯤꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯣꯡꯕ ꯅꯔꯛꯇ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯔꯣꯏ ꯈꯟꯖꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯡ ꯑꯣꯜꯍꯟꯖꯔꯒ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯆꯤꯡꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯣꯡꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯖꯕꯅꯤ꯫ ꯃꯈꯦꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄꯅ ꯈꯟꯈꯤ, ꯃꯆꯥꯅꯨꯄꯤꯅ ꯅꯤꯄꯥ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯅ ꯌꯦꯡꯈꯤꯕꯗꯨ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯕꯨ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯣꯡ ꯑꯣꯜꯍꯟꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯗꯥꯡꯃꯩꯅ ꯈꯜꯂꯤ, ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯃꯛ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕꯗ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯒꯦ ꯈꯟꯗꯨꯅ ꯈꯨꯂꯥꯛꯄꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, ꯅꯆꯥꯕꯨ ꯎꯁꯤꯠꯇꯦ ꯊꯑꯣꯏꯗꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅ ꯍꯧꯃꯤꯟꯅꯔꯛꯈꯤꯕꯤ ꯃꯍꯥꯛꯇꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯅꯆꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯊꯦꯡꯅꯖꯔꯨꯕꯗꯒꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯡꯈ꯭ꯔꯒꯗꯧꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫
hairaga khurumjarakhi wado taraga khulakpana hairakhi ibungo isana hairibadu ipasu yaragi adubu nangsu ipana haibasi yaba tabani dangmaina takpiyo ipa hairakhi aigi isanupi asidi ipana pokshabada mahak mathantani maramaduna aina mabu kunna sidagi hendona satkhiba pamdi nahagna mabu nungsibiba tarabadi nahag aigi yumda leiba tabani adu oirabadi aina mabu piba ngamgani aihag hauji ahan oisilagle aina siba tarabasu nahagna kunna sigi khulakpu oiduna lehaugani hairabadi ipa yage hairakhi maduda dangmaina matawu yengladuna itaw nahag singkhai singda chatuna ai ipana laikhidraba matungda khulakpu oyu nahagna isanupibu puduna chatlaga ipage seba tawruro aidi sangloi singda ipa khulakpagi seba tawduna punsi asi lenjahoragi natawu warobiraganu hairakhi matawgi wado taraga makhengna kari wabu kaubage marubloi nanai natawsu itawna leiba mafamda lehenbiu angang oiringaidagi hauna mikup amata thadoknadana loinaraklaba aibu itawna thadokpige khanbiribadu nanai natawdi ngamjaroi haireklabada dangmaina matawbu munna yengjaraga miluda pirang pumchot chona matawbu konsiladuna hairakhi nungsiraba marob nahakna apamba adumak tawro madugi matungda khulakpa aduna machanupibu luhongbire aduga makheng kauba mataw asigi lam saruk piduna khunja singna magi yum phajana sabiduna changloi singda laikhri nongmadi ibung oibe mani si phamina duna lairingaida ahila kaubi ibe masi uitharaktun hiptharakhi dangmaina masanogi makoktu maphaitakta thangatuna tumhankhi maduda dangmaina masanogi samlang maithongda taribadu ningthina khomjenduna sengbat pibada laibak siraigi mayada angang oringaida makoyani tanaduna sanabada tusinduna nongda yesinduna sokhiba daga du leiramle madubu ujabada dangmai kawai bungodo masana womona yengjaraka mapuni nungsiraktuna miludagi pirang sintharakhi mangna haikhi nahakpu kaina khiba numit adudagi aigi punsi asi angawbagum safam thakpham khangdana leiraklabai hangni ngasida aigi mangkhrabi nangbu phangjari aigi pungning penjari amu hana nangbu singkhai singda puduna satkraroi aibu pokpa panthauna nangbu pamdaba amadi yadabanina aibu su yadabani nangbu mapok asimagi kaina bangamloi nangai nongdambana tamkhibana amu hana unajari nongdamba kauba lai adubu aina hana khurumjari nongdamba nahaknabu tamkhibada kanahanabu kakpa ngamgani matang aswaida wari si loisinjare anauba wari amada mayamga puna amuk thengnaminarasi